ꯈꯨꯔꯨꯝꯖꯔꯤ ELITETV ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟ ꯃꯍꯥꯎ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯨ ꯑꯍꯥꯝ ꯇꯥꯔꯥꯃꯨꯛꯆꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎ ꯆꯦꯁꯤꯡꯒꯤ ꯀꯥꯔꯇꯨꯟꯁꯤꯡꯗ ꯀꯥꯔꯇꯨꯅꯤꯁꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯍꯟꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯂꯧꯈꯠꯆꯒꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯟꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯦꯞ ꯑꯃ ꯂꯩꯔꯦ ꯈꯥꯡꯁꯤ ꯂꯩꯔꯦ ꯃꯈꯥꯁꯤꯗ ꯃꯩ ꯊꯥꯔꯦ ꯑꯗꯣ ꯏꯃꯥ ꯃꯅꯤꯄꯨꯔ ꯏꯃꯥꯁꯤꯅ ꯀꯞꯄꯦ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯅꯤꯄꯨꯔꯁꯤ ꯃꯩ ꯍꯧꯔꯦ ꯃꯩ ꯆꯥꯛꯏ ꯍꯥꯏꯕꯒꯤꯅꯤ ꯑꯩꯒ BBSꯀꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯒꯁꯤꯅ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯕ ꯑꯗꯨꯒ ꯁꯤꯒꯤ ꯈꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯦꯞ ꯂꯩꯔꯒ ꯃꯩ ꯊꯥꯕ ꯀꯞꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒ BBSꯀꯤ ꯌꯥꯝ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯏꯃꯥ ꯃꯅꯤꯄꯨꯔ ꯁꯤꯅ ꯃꯦꯞꯁꯤꯅ ꯀꯞꯄ ꯀꯔꯤ ꯍꯥꯏꯒꯅ ꯑꯩꯅ ꯏꯟꯗꯤꯌꯥꯗ ꯌꯨꯝ ꯄꯥꯜꯂꯨꯕꯁꯤ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯕ ꯅꯠꯇꯦ ꯃꯥꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯏꯁꯥꯅ ꯌꯥꯗꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯔꯨꯝ ꯑꯃ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯂꯥꯎꯔꯨꯕꯗ ꯃꯈꯣꯏꯅ ꯀꯩꯁꯨ ꯇꯥꯅꯤꯡꯂꯣꯏ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯗꯨꯝ ꯆꯠꯊꯔꯛꯀꯅꯤꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯩꯈꯤꯕ ꯅꯠꯇꯦ ꯅꯝꯐꯨꯗ ꯐꯥꯕꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯕꯨꯙꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯁꯤ ꯁꯤꯂꯣꯡꯗ ꯀꯧꯔꯒ ꯔꯥꯖꯕꯥꯔꯤꯗ ꯅꯝꯐꯨꯗ ꯑꯩꯈꯣꯏ ꯁꯥꯏꯟ ꯇꯧꯍꯟꯈꯤꯕꯗꯨ ꯉꯁꯤꯐꯥꯎꯗ ꯑꯗꯨꯒꯤ ꯌꯥꯝꯅ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯄꯣꯠꯇꯨ ꯁꯤꯗꯣꯛꯈꯤꯗꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯦ ꯁꯤꯅꯤ ꯑꯗꯨꯅ ꯃꯟꯅ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯔꯦ ꯑꯍꯥꯟꯕꯗꯗꯤ ꯀꯅꯥꯝꯇ ꯇꯥꯗꯕ ꯎꯗꯕ ꯇꯥꯏꯞꯇꯅ ꯀꯅꯥꯝꯇ ꯋꯥꯐꯝꯁꯦ ꯐꯣꯡꯗꯣꯛꯇꯕꯅꯤ ꯁꯤꯗ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ MLA ꯑꯗꯒꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅ ꯃꯣꯏꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯔꯛꯀꯅ ꯇꯧꯕꯗ ꯌꯥꯝ ꯐꯖꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯒꯗ꯭ꯔꯥ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯕ ꯆꯪꯉꯤ ꯑꯗꯨꯅꯤ ꯑꯩꯅ ꯏꯟꯗꯤꯌꯥꯗ ꯌꯨꯝ ꯄꯥꯜꯂꯨꯕꯁꯦ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯝꯗꯅ ꯐꯥꯔꯒ ꯏꯁꯥꯅ ꯂꯧꯈꯤꯕꯅꯤ ꯉꯁꯥꯏꯒꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯔꯨꯝ ꯂꯩꯔꯤ ꯑꯗꯨꯅ ꯏꯆꯥꯁꯤꯡꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯂꯥꯎꯔꯛꯄꯗ ꯉꯁꯥꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯉꯥꯡꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯃꯌꯥꯝꯁꯨ ꯃꯗꯨ ꯂꯥꯎꯔꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯗꯨꯝ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦꯗꯅ ꯑꯁꯤꯗ ꯑꯩꯈꯣꯏ इलेक्टेड हाइतारे राजनीति वाला कोई कुर्ता पायजामा सेले नेहरू टुपी उप्पे अदु अहन जवाई सदमनेदा माना साय अहन कनोजना राजनीति वाला सना खुरा हंदकी सोइदना सेमलनिदा ना माने हराव नुवाइना हाइबदनेदा द खुरासने कै कुमकिना होइने सेमौरोने हंदकीसने नकोगी अरोइबो ओइबसु यायना याम फजो पोने उथोकपस राजनीति तो उथोकतबो लेते अदुना हजि 27 बौगी मनुंगसिदा अखोई पॉपुलर गवर्नमेंट सेमौद्रगदी हजि लेरिबा रूलिंग पार्टी सिगी अचौबा यामना क्रिटिकल ओइबा मा लाकनी हायदना अखोइगी लेरिबा ऑब्जर्वर सिंग अदुगा पॉलिटिकल ऑब्जर्वर सिंग अदुगा पॉलिटिकल कमेंटेटर सिंगना पीबो फम लै अना प्रजा सिंग सिना करी तोरकदगे अदुना सेमौरो हंदकसिना नोइगी अरोइबो ओइबसु याय हायदना यामना फजबा अदुंबा मेसेज अमा पीबा कार्टून एन थमजगे मथंगदा लेसिना अखोइ पोंगनाफमगी बालुए दुनि बालुएसिना यामना फजबा सिदा वाहन थोलेबा मा हाइरी हौजिसे तोन तोन जगह मफम सिंगदा अखोइ लगाव खावबदो दिवाली खावसु हाइनबा लगाव खावसु हाइनबदो मची खुदिन लोइना नुपीना खावबसु यावी नुपाना खावबसु यावी अदगी पैसासे अरोइबिदा अस फागिरा सेंगब्रा तवैना रील सेमरा दु खंगद्रे लुपा लिसिंग 10 थाबा 10 थाबा 500 चबी बंडलगा थाबा म्याम उइ अदग साय अहनसिगा अदगी नहा मा यावरे अदुगा सिगा वारी सानबगी सिनने इनाट कल्चर बु योखटपदा मियामना सरुक याबगी सक्तमनिने हा लगाव खावरिसेना अखोइ लगाव खावबैसे अते मतमना कैसु खावदे दिवाली मया अदुगा निंगोल चाको मया स्वाइसिदनी अते मतमददी कैसु खावनादि चनदि अना स्वाइदे हेक्ट लंफेनगी सुपरमार्केट मनाक परेंग गसे हेक्ट क्यू थोक्तना माम 2 अक्टोबर हौकिबदुददी तौवी हौजि जगह लेकाई सिंगदा दुम अहनसु थाय अंगांगसु थाय अदगी खागी सेलबा कांगबुसु लाई माई मागी अखोइगी खाइरगा पुरगा चटखी अदुना अदुम मोइसु खाइबगी मथौ अमा ओइरे हौजिसु दुम सोशल मीडियादा खाइबगी फाबा लाकबदि लाइना खाइबादि खरा अमदन पुजि पुसोरनी खाइबा लोरे मतुंगदा लगाव म्याम फागतले अदनादि पुलिस प्रेस म्याम मांगदा अखोइ लोलर करोर तखाइबा खोकाइबा अमुक सो अमुक तौरानी अदुगी पोतुनि याम फजबा सिसु वाहन थोलेबा अदुना अखोइदा लगाव खावबसि चै खुदिंगी फनलाम तौरसु अखोइ निंगोल चको मया दिवाली मया सि लगाव खावदबा यादे हाइबगी मोंगनि लेरिसे अदुदा यामना फजबा मेसेज अमा पीबा कार्टून एन थमजगे मथंगदा लेरिसिना अखोइ हुएलन पाउगी अस लोइरे हाइबसिनि सिदैदा
ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯐ꯭ꯂꯦꯛꯀ ꯊꯦꯠꯇꯅ ꯃꯣꯕꯥꯏꯜꯒ ꯄꯥꯏꯗꯅ ꯇꯧꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛꯅꯦ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯆꯣꯔ ꯒꯗꯤ ꯁꯣꯔꯅ ꯇꯧꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯅꯕ ꯑꯗꯩꯗ ꯃꯌꯥꯝꯁꯦ ꯐꯤꯂꯥꯔꯒ ꯊꯦꯠꯂ ꯈꯣꯠꯂ ꯇꯧꯕꯁꯤꯗ ꯃꯥꯅ ꯍꯥꯏ ꯃꯇꯝ ꯆꯨꯞꯄꯗ ꯁꯣ ꯇꯧꯗꯕ ꯌꯥꯗꯦ ꯑꯣꯖꯥꯕꯨꯅ ꯑꯗꯨꯅ ꯃꯁꯤꯅ ꯍꯥꯏ ꯆꯨꯝꯃꯤ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯦ ꯗ꯭ꯔꯃꯥ ꯃꯈꯜ ꯑꯃꯅꯤ ꯏꯇꯥꯎꯅ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯐ꯭ꯂꯦꯠꯀ ꯊꯦꯠꯇꯅ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯒ ꯇꯧꯗꯅ ꯍꯧꯖꯤꯛ ꯇꯧꯈꯠꯅꯔꯛꯏꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯨꯟꯅꯕ ꯑꯗꯨꯝ ꯇꯧꯔꯦ ꯃꯣꯏꯅ ꯍꯨꯟꯕꯗꯨ ꯇꯥꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯉꯥꯡꯅꯕ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯅ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯐꯝꯃꯒ ꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗ ꯃꯥꯅ ꯃꯁꯤꯗ ꯍꯥꯏꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯥꯖꯅ ꯍꯔꯥꯎꯅ ꯍꯜꯂꯛꯈ꯭ꯔꯦꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯦꯕ ꯀꯗꯥꯏꯗꯒꯤꯅꯣꯗ ꯊꯤꯅ ꯆꯩꯔꯛꯄꯒꯤ ꯅꯣꯛꯁꯤꯟꯅꯔꯤꯕꯅꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯟꯇꯔꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯤ ꯍꯥꯏ ꯀꯃꯥꯟꯅ ꯍꯥꯏꯔꯒ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏ ꯀꯃꯥꯟꯅ ꯍꯥꯏꯕꯗꯨꯗ ꯌꯦꯁ ꯌꯦꯁ ꯏꯟꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯖꯥꯒꯤꯁꯨ ꯈꯔ ꯈꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯅ ꯍꯣꯏ ꯑꯣꯐꯀꯣꯔꯁ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯃꯥꯟ ꯑꯗꯨꯒꯤ ꯍꯥꯏ ꯀꯃꯥꯟꯅ ꯍꯥꯏꯕꯁꯤ ꯏꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯌꯥꯗꯦꯅꯦ ꯍꯥꯏꯕꯒꯤ ꯒꯁ ꯂꯩꯕ ꯐꯣꯡꯗꯣꯛꯄ ꯉꯝꯕꯒꯤ ꯑꯗꯨꯝꯕ ꯒꯁ ꯂꯩꯕꯗꯨꯅꯤ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯄꯜꯒꯤ ꯋꯥ ꯅꯠꯇꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯋꯤꯕꯥ ꯆꯪꯅꯦꯅ ꯇꯧꯔꯛꯄ ꯑꯥꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯄꯤꯔꯛꯄꯗꯨ ꯃꯇꯝꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯏꯅ ꯆꯪꯍꯟꯈꯤꯗꯕꯗꯨꯅꯤ ꯃꯗꯨꯒꯤ ꯃꯔꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯕ ꯃꯇꯝ ꯑꯗꯨ ꯆꯪꯉꯛꯑꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯣꯗ ꯑꯣꯔꯗꯔ ꯐꯤꯕꯝꯗ ꯐꯠꯂꯣꯏ ꯍꯥꯏꯗꯅ ꯆꯪꯍꯟꯈꯤꯗꯕꯗꯣ ꯃꯗꯨꯁꯨ ꯒꯁꯅꯤ ꯑꯗꯨꯅ ꯑꯗꯨꯁꯨ ꯍꯥꯏ ꯀꯃꯥꯟ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏ ꯀꯃꯥꯟ ꯂꯩꯔꯒꯁꯨ ꯑꯩꯈꯣই ꯄ꯭ꯔꯖꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯤꯇꯪ ꯐꯣꯡꯗꯣꯛꯅꯤꯡꯕ ꯒꯠꯁ ꯑꯃꯗꯨꯅꯤ ꯂꯣꯏꯅꯃꯛ ꯍꯥꯏ ꯀꯃꯥꯟꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯎꯟꯗ ꯖꯤ ꯍꯥꯖꯤꯅ ꯂꯩꯔꯒꯗꯤ ꯑꯗꯨꯗꯤ ꯑꯐꯕ ꯄꯣꯠ ꯑꯃꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯅꯤ ꯌꯥꯝꯅ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦ ꯑꯗꯨꯅꯤ ꯁꯤꯗꯤ ꯍꯥꯏꯔꯦ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯩꯗ ꯆꯥ ꯊꯛꯅ ꯍꯩ ꯔꯥ ꯆꯥꯔꯒ ꯑꯗꯨꯗ ꯗꯣꯟꯠ ꯌꯨ ꯗꯤꯌꯔ ꯖꯣꯏꯟ ꯗ ꯋꯤꯅꯤꯡ ꯇꯤꯝ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯊꯣꯏꯒꯗꯕ ꯑꯣꯏꯒꯗꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯌꯥꯎꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣꯕ ꯗ ꯁꯦꯝ ꯁꯤꯠ ꯏꯁ ꯁ꯭ꯇꯤꯜ ꯑꯞ ꯐꯣꯔ ꯒ꯭ꯔꯦꯞꯁ ꯕꯥꯏ ꯑꯦꯅꯤꯕꯣꯗꯤ ꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯅ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨ ꯅꯪ ꯋꯤꯅꯤꯡ ꯇꯤꯝꯗꯨꯗꯤ ꯌꯥꯎꯗ꯭ꯔꯤ ꯀꯩꯅꯣꯅ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯔꯣꯏꯗꯣꯏꯅꯤ ꯅꯍꯥꯟꯒꯤ ꯗꯦꯜꯂꯤ ꯆꯠꯄꯗ ꯌꯥꯎꯗꯕ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯥꯗ ꯗꯦꯜꯂꯤꯗ ꯆꯠꯂꯁꯨ ꯃꯣꯏ ꯎꯅꯗꯦ ꯑꯩꯗꯤ ꯏꯁꯥꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯆꯠꯄꯅꯤ ꯍꯥꯏꯕ ꯃꯅꯨꯡꯁꯤꯗ ꯊꯔꯨꯝꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯁꯤꯗꯤ ꯑꯣꯄꯟ ꯁꯦꯀ꯭ꯔꯦꯠꯅꯤ ꯃꯌꯥꯝꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯂꯩꯌꯦꯅ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯣ ꯅꯕꯦꯝꯕꯔꯁꯦ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯅꯔꯛꯈ꯭ರೆ ꯅꯕꯦꯝꯕꯔꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗꯕ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯤ ꯃꯗꯨꯗ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤ ꯈꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨ ꯂꯥꯛꯑꯒꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ